ngasi nungthilgi video sidi miyam mapalamgi oiba content sing maru oiba khara lakhacharaga miyam da update pizage sigi mawak tar manipur thokiba yamna nuwaita ba thawdo ama hana miyam da share tawjaramgi miyam su hena taram lagani yamna marik sungba pawng tang miyam da share tawjage sigi matungda mapalamgi oiba pawksing update pijarake hanbada Susanpur da Khutlai Peibasingna ATM da sel happa Lakpa CRA gi staff ama ha laga lupa crore amaga lakh 15 lakhre hana mangjongna thara Tauraga Sathapa Manba Taudo Ama Oinanga Se Yukpung Taramathoi Makai Rom Taba Matam Susanpur Police Station Ni Manung Sanba Susanpur Town Mathakta SBI Main Branch Ki Hek Mayukna Bada Laiba ATM Gi But Amad Sel Hapa Lakpa SBI Gi Partner Ama Oiriba Case Repressment Agency CRA Gi Staff Ama Sakangnaba Singna Nongmeina Kaptuna Hatlaga Lupa Crore Amaga Lakh 15 Gi Sanpam Ama Lakhre Taudo aduga mari lainana miyue aduga punna ATM booth singna sel hapa satminaba staff ahum amasum SBI Susanpur Main Branch ki staff sing wangpong tawba hokre amaramda mihat adubu yaningdaba phongdoktuna ngasi numidang Susanpur mandap laikai gi maira Peibasingna protest rally ama satkre sakhangdaba singna nongmeina kaptuna halamlaba CRA gi staff adugi mamingna arambam Ranjan Sai 38 apokpa laikhidraba Kumar Kawe Imphal East ki Kairau lamdingdagi haujingna Susanpur gi Jau Bank da mahakki loinabi amasung pikliba masa sahi tare khakta ngairiba masanupa amaga punna leminabane thaudo asigi matangna police tagi phangba pauna hairibana laibak thiba thaudo aduda laikhidraba Rajen ga loinana atopa CRA gi staff ahum ga punna Susanpur gi tuan ba ATM booth singna sel hapnanaba SBI Susanpur Main Branch tagi ngasi ayuk lupa crore amaga lakh 15 adu lakthoklaga Bolero Jeep NL 07C 9242 da satkibane gari adu Susanpur gi town da leiba ATM booth amagi mamangna khamlauga gari adu bu thauraga lakhiba Rajenna yamlaba paisa sing adu golonena gari manungda lehauraga atop staff hum aduna LIC UBI amasum SBI bank ta satkibane makhoi hum aduna halakpa matamda Rajen asi masara Nongmeina pal heba khangde gari manungda wanthraga leirambadagi manak nakpada leiba hotel dagi ising lauraga lawaida thomduna laikatnaki loinana Susanpur District Hospital Pukhatuna laikatnaraba matungda Sijo Hospital refer tarokibane Sijo Hospital yoraba matungda Rajen Nongmeina panduna sibin habisi khanglakibane maki oi thangba abdomen nongmai maru ama pali sakhangdaba singna Rajen mu nongmeina kaptuna hatnaba hotnabada silencer gun sijinaramgadra haibagi police na singnaba lairi nongmai kapa matamaduda manak nakpada hotel amasum dukan phamliba sing amata ta den spouse na makhatana phongdorokli police na thaudo adu matau kramna thokibano haiba chapsana khangdri adumapu motorcycle amada lakhiba Khutlai Peibasing aduna Rajen mu nongmeina kaptuna hatlaba matung mahaki manakta asangba polythene khaw amada haptuna thamliba lupa crore amaga lakh 15 gi sanpham adu lut tawkiba oigani hairi thaudo asi pre-plan ama oirama yai haibagi police na singnaba laibadagi laikhidraba Rajen ga loinana ATM booth singda sel hapa satminakiba CRA gi staff ahum amasum SBI Susanpur Main Branch ki staff khara kawkhatuna wangpong sathaba hokre loinana thaudo adura senariba sing phananaba police ki maikedi investigation gi thabak sathaba hokre marak asida Susanpur mandap laikai gi maira Peibasingna mihat adubu yamna kana yaningdaba phongdoktuna ngasi numidang maira paiduna protest rally satkre rally adu Susanpur police station da thomjinduna mihat asida senariba sing gi athubada phaduna matik chaba dandi pigadabani haina dabi tawkre thaudo adu da police ka sauna muknaba thokhi adubu police ki ahenba forcing thomjinduna irang adu control tawki haidi makha tarakpa I pawsing ni mya Manipur gi wangbara masum India gi wangbara thokpa maru eba content khara khatang lokhacharaga myam da share tawjarake COVID-19 narubadagi pharaklaba anaba sing sahi ama phawpa amuk hana nadaba yai report Health Ministry gi mityang makha da sathakhiba tuan ba scientific research na phangba report amagi matung ina COVID-19 na naruraba anaba sing da laisat asi tha manga dagi sahi ama phawba amuk hana nadaba yai haina Union Health Secretary Rases Busana phungdokre haina agency tagi phangba paw amana hairi pauduna makhatana pallibadi COVID-19 na naruraba anaba sing tha manga dagi sai ama phawba nadabagi oithokpa lairabasu tangai fadana naruraga phagalaba miyoi sing adu atopa miyoi singa social distancing thamba face mask uppa amadi alcohol based hand sanitizer sizinaduna khutsa ningthina hamdokadabane madu khaktada laisat asi sandorakpadagi ngakthoknaba khwaidigi maru oiba section thorang oigeni haina busana makhataki Indian Council of Medical Research ICMR gi Director General Dr. Balram
Bargabansu hairiba report ado achumba oigani haina mot phongdokpaga loinana makna hai COVID-19 gi laisat asi miyoiba khunaida tha taretagi nipan romda ngairiba anauba laisat ama oire maram aduna laisat aduna narubadagi phagalakpa miyoi singda laisat adugi immunity adu kayam koina laigani haiba sapsana khangba ngamdre wafam asiga mari lainana malemgi institution kaya amasu thigatnaba hotnare influenza na singba miyoibagi nungsa sor honbagi kayata sukanba laisatna naruraba anaba amada mahik adu ngak thokpagi matik maya asi sahi ama khakta oiba maramna miyoi adu sahi khudingi vaccine kapagi mathau tai COVID-19 na naruraga phagalaba anaba sing asida mahik adu amuk hanna nadana ba ngak thokpagi matik maya adu kaya kuina laigani haiba sapsana khangmangamdri maram asimakna India khakta natana malemgi lebak kayana virus adugi immunity adu kayam kuina laigadagi haina thijinnaba hotnaribani haina Dr. Balram na makhatana phungdukhi ningsingba yabadi COVID-19 gi laisat asi ahan boina hokhiba kumja inglising ni gatara mapan gi December China gi Wuhan da COVID-19 virus haina khangnaba mahik amana thokolakibane miyoibagi khunai asi da hokhiba sai kaya gi mamangdagi COVID-19 virus gi mahik makhal kharana miyoibagi nungsa sor honbagi kayata sokhonba laisat kharasu sandokhiba laikhre laisat sing adugi manungda Middle East Respiratory Syndrome MERS amadi Severe Acute Respiratory Syndrome SARS panbayai medical experts singi mot ki matung ina COVID-19 na bagi layong asi arum lai hauba haksang sok thabat lok kang khu bana singmane laisat asina naraba anaba khara dadi haksang da sikpanaba naton phunba amadi mahi senba khanau naba masum khong hambana singba layong kya thingnai anaba khara dadi layong amata ubasu laitri COVID-19 na naruraba miyoi singi manung da sada marfu romdai thuidokpa layang pathap sa thadrabasu mathanda fajaki amaromda Health Ministry na thadokpa pawamagi matung ina COVID-19 na naruraba miyoi taruki manung da amadi aruba phibam da laikanaki sahi humpuga mangagi mathakta lairiba ahal oirabasing amadi high blood pressure diabetes amadi heart ki anaba laiba miyoi singda khudong thiningai oi arum laihau lokhuba amadi ningsa sor honbada nungaitaba laiba miyoi sing ahenba section thorang lokhatpa tangai phade panba yabadi hौजिक फावबदा लेबा असida COVID-19 gi case lak kunthraga nipan henkre madugi manungda miyoi lising humputare ka sahumga humdraga tar ulaikidre haukiba pung kunga mari gi manungda leba asigi oina COVID-19 positive case lising marfu humdoiga sanipanga marfu ko humdoi hengat ki amadi lising maga nifu ko humdoina laikidre haina agency ki pawdun makhatana supungdorakli loisilakpada yamna akhang kan maru eba pawng tang mayamna share tawjaramge Exam center tana nupa amana magi miron binupi bu scooter da kilometer lising magasani sangna purakre mem kilometer si lising amagasani sangna purakre habne Madhya Pradesh ki Galiyar da oza oinabagi asa tawribasingi damak pangthokpa exam ama maki nupi na yawba ngamnabagi damak maki miron binupi adubu tonghalaga scooter da kilometer lising amagasani sangna tharokiba Jharkhand gi nupa asigi damakti nong chuba natragana lambi phatabana mahakpo ninghanaba ngamkhidre Dhananjay Kumar Saikun Gatare Amasu Magi Nupi Soni Hembram Saikun Ganithoi Travel Matai Manao Asina Jharkhand gi Gwada District ki Gantatola Khundagi Scooter Aduda Galiyar da Leiba DED Diploma in Education Exam Center Adu Fawba Yaunaba Tharaki Ozagi Thabak Pambasingi Damak DED Adu Pass Toba Mathautai Masagi Oina Supnagi Nipan Suba Class Phoktamak Tamlakhiba Dhananjay Kumar na maki nupi na ningjariba wakhal adu phanganba pamki madugi damak Mr. Kumar na state mari lana nong suba natragana lambi phattaba khandana amasum COVID-19 gi lockdown marakta kilometer lising magasani hena khudong thiba khongsat ama satki miro labi nupi adu aduna madugi awaba khongsat adu ahanbada satning phatkide adubu aigi asetpa aningba asi uraba matungda sanglaba khongsat asigi damak mahak yaki haina Dhananjay Kumar na ngasi irai numitta PTI da phungdokhi Madhya Pradesh Board of Secondary Education lauba DED exam adu gidama makoina August 13 da thunglaki exam adu September 30 phawba pangthokane pauksegi miyoi khrana matai manau amasu makoigi khongsat ki video ama social media da sandorakhibadagi makoigi mateng pangnaba district administration na sangsilaki Galiyar da satnaba taxi ama wairabadi aigidamak asawa senfam ama oigadaba lupa lising ahum sangkigani aikoigi leizaba jewelry khara bandan Thamlaga aphangba lupa lising tarana sizinaraki hौजिक फावबा amuki khongsat asida lupa lising manga sangkhre lockdown gi maramdagi tha ahumlo mamangda mahaki thabak mangdringaida Dhananjay Kumar na cook ama oina thabak torongki aikhoi awaba kya thengnare adubu hौजिक khudingmak phare Jharkhand aina ozagi thaba ama apply tawragani haina Soni Hembram na haiki
ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯈꯪꯕꯤꯗꯨꯅ ꯒꯥꯔꯤꯌꯔ ꯀꯂꯦꯛꯇꯔ ꯀꯣꯁ ꯂꯦꯟꯗ꯭ꯔꯦ ꯕꯤꯀ꯭ꯔꯝꯁꯤꯡꯍꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟ ꯑꯣꯐꯤꯁꯔ ꯁꯂꯤꯟ ꯁꯔꯃꯗ ꯃꯈꯣꯏꯒꯤ ꯇꯦꯡꯕꯥꯡꯅꯕ ꯈꯪꯍꯟꯈꯤ ꯑꯃꯁꯨꯡ ꯈꯨꯗꯛꯀꯤ ꯇꯦꯡꯕꯥꯡ ꯂꯨꯄꯥ 5,000 ꯄꯤꯈꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯄꯨꯝꯅꯃꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯄꯤꯒꯅꯤ ꯃꯈꯣꯏ ꯈꯨꯟꯗ ꯑꯃꯨꯛ ꯍꯟꯕꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯁꯤꯟꯒꯅꯤ ꯃꯤꯔꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ ꯑꯈꯟꯅꯕ ꯇꯦꯡꯕꯥꯡ ꯄꯤꯒꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯊꯦꯡꯛ ꯌꯨ